ꯑꯍꯥꯟꯕꯃꯛꯇ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯋꯥꯔꯤ ꯁꯤꯡꯕꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯣꯁꯟ ꯇꯈꯦꯜꯂꯝꯕꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯄꯣꯝꯗꯅ ꯏꯃꯨꯡꯗ ꯂꯤꯂꯤ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯁꯤꯒꯦ ꯍꯥꯏꯅ ꯂꯩꯔꯤ꯫ ꯉꯁꯤꯒꯤ ꯑꯩꯅ ꯂꯥꯡꯒꯗꯕ ꯃꯊꯦꯜꯁꯤ ꯉꯥ ꯃꯆꯥ ꯑꯃ ꯊꯣꯡꯖꯤꯜꯂꯒꯦ, ꯑꯗꯨꯒ ꯆꯝꯊꯣꯡ ꯑꯃꯒ ꯌꯥꯎꯍꯜꯂꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯂꯤꯅ ꯆꯥꯛꯁꯪꯗ ꯂꯩꯔꯤꯉꯩ ꯇꯣꯝꯕꯅ ꯍꯤꯡꯒꯣꯜ ꯌꯦꯡꯁꯤꯜꯂꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ "ꯌꯨꯝꯁꯤꯗ ꯃꯤ ꯂꯩꯕ꯭ꯔꯣ?" ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯇꯣꯝꯕ ꯂꯩꯕꯥꯛ ꯇꯧꯔꯝꯕꯗꯒꯤ ꯃꯈꯨꯠ ꯂꯦꯞꯂꯒ ꯏꯟꯊꯣꯔꯛꯇꯨꯅ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯍꯥꯏꯅ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯆꯪꯂꯛꯂꯒ ꯅꯨꯄꯤꯁꯤꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤꯁꯤꯅ ꯏꯇꯣꯝꯕꯗ ꯌꯦꯡꯂꯒ "ꯑꯩꯕꯨ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ, ꯑꯩ ꯃꯤ ꯑꯃ ꯊꯤꯔꯛꯄꯅꯤ, ꯃꯤꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ, ꯂꯝꯕꯤꯗ ꯁꯨꯝ ꯁꯥꯡꯅ ꯂꯥꯛꯄꯅ ꯋꯥꯃꯟꯕꯗꯒꯤ ꯃꯇꯦꯡ ꯑꯃ ꯂꯧꯖꯒꯦ ꯈꯟꯗꯨꯅ ꯆꯪꯖꯔꯛꯄꯅꯤ." ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯏꯇꯣꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯨꯅ ꯃꯉꯣꯟꯗ "ꯀꯥꯈꯠꯁꯤ" ꯍꯥꯏꯅ ꯀꯧꯁꯤꯜꯂꯤ, ꯐꯤꯗꯥ ꯊꯥꯗꯨꯅ ꯐꯝꯍꯜꯂꯤ, ꯑꯗꯨꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯒ ꯏꯁꯤꯡ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤꯗ ꯄꯤꯔꯦ꯫ ꯏꯇꯣꯝꯕ ꯃꯥꯁꯨ ꯐꯤꯗꯥ ꯑꯃ ꯊꯥꯗꯨꯅ ꯐꯝꯃꯤ, ꯑꯗꯨꯒ ꯂꯤꯂꯤꯕꯨꯁꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯥꯛꯁꯪꯗ ꯂꯤꯂꯤ "ꯍꯣꯏ ꯍꯣꯏ ꯂꯥꯛꯏ" ꯍꯥꯏꯔꯒ ꯃꯩꯁꯤꯡ ꯁꯤꯜꯂꯝꯂꯒ ꯊꯣꯛꯂꯛꯂꯒ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯁꯤꯗ ꯉꯛꯅ ꯌꯦꯡꯂꯒ "ꯇꯥꯃꯣ, ꯃꯥꯕꯨ ꯀꯅꯥꯅꯣ?" "ꯃꯥꯁꯦ ꯃꯤ ꯑꯃ ꯊꯤꯔꯛꯄꯗ ꯂꯝꯕꯤꯒ ꯁꯥꯡꯅ ꯂꯥꯛꯄꯒ ꯑꯩꯈꯣꯏꯒꯤꯗ ꯂꯥꯛꯄꯅꯤ, ꯅꯪꯁꯨ ꯏꯕꯦꯝ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯎ." ꯂꯤꯂꯤꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯅꯨꯄꯤꯁꯤꯅ "ꯑꯩ ꯏꯅꯝꯃ ꯍꯦꯛꯇ ꯀꯧꯖꯒꯦ" ꯍꯥꯏꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯤ꯫ ꯂꯤꯂꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯕꯦꯝꯃ, ꯅꯪꯅ ꯊꯤꯔꯛꯂꯤꯕ ꯃꯤꯁꯤꯕꯨ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯅꯪꯒꯤ ꯇꯥꯃꯣꯁꯤꯗ ꯈꯪꯕ꯭ꯔꯣ ꯍꯪꯁꯤ꯫ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯉꯔꯥꯡꯇ ꯉꯥꯏꯔꯤ, ꯅꯣꯏ ꯇꯥꯃꯣꯁꯤꯒ ꯑꯩꯒ ꯂꯨꯍꯣꯡꯕꯁꯦ ꯉꯔꯥꯡꯅꯤ, ꯑꯗꯨꯅ ꯑꯩꯁꯨ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯗꯤ ꯊꯣꯏꯅ ꯈꯪꯗ꯭ꯔꯤ. ꯏꯅꯝꯃ, ꯄꯥꯔꯤ ꯀꯧꯕ ꯑꯍꯟ ꯑꯃ ꯊꯤꯔꯛꯄꯅꯤ, ꯃꯥꯗꯣ ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯥꯝꯇꯣꯟꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯍꯟꯁꯦ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯗ ꯃꯃꯤꯡ ꯂꯩꯕ ꯑꯍꯟꯅꯤ, ꯑꯩꯒꯤ ꯑꯅꯥꯕ ꯑꯃꯒꯤꯗꯃꯛ ꯌꯦꯡꯕꯤꯕꯅꯤ." ꯇꯣꯟꯕꯅ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ "ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤꯕꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯆꯨꯝꯂꯕ꯭ꯔꯣ? ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯨꯒꯤ ꯃꯤꯡꯁꯤ ꯑꯩ ꯈꯪꯕ ꯃꯤꯗꯤ ꯑꯣꯏꯗꯦ. ꯃꯁꯛ ꯎꯔꯒꯗꯤ ꯈꯪꯕꯁꯨ ꯌꯥꯏ. ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯑꯌꯥꯝꯕꯅ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯤ ꯑꯩꯅ ꯈꯪꯗꯕ ꯃꯤꯗꯤ ꯂꯩꯇꯕꯅꯤ. ꯑꯗꯨꯕꯨ ꯏꯕꯦꯝꯃꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯒꯤꯗꯤ ꯃꯃꯤꯡꯁꯦ ꯀꯧꯕ ꯃꯤꯗꯤ ꯂꯩꯇꯦ." ꯅꯤꯂꯤꯅ "ꯇꯥꯃꯣ, ꯏꯕꯦꯝꯃꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯗ ꯍꯪꯉꯤ, "ꯏꯕꯦꯝꯃ, ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ? ꯂꯩꯐꯝꯅ ꯀꯗꯥꯏꯗꯒꯤꯅꯣ?" "ꯏꯅꯝꯃ, ꯇꯣꯟꯊꯣꯏ ꯀꯧꯏ, ꯀꯩꯊꯕꯤꯗꯒꯤꯅꯤ. ꯑꯩ ꯋꯥ ꯑꯃꯇ ꯍꯪꯖꯒꯦ." ꯅꯤꯂꯤꯅ "ꯍꯣꯏ, ꯍꯪꯉꯨ, ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" "ꯏꯅꯝꯃ, ꯑꯩ ꯉꯁꯤ ꯑꯍꯟꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯕꯁꯨ ꯇꯥꯃꯣ ꯏꯅꯝꯃꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧꯁꯤ ꯎꯔꯒ ꯅꯅꯥꯎ ꯑꯋꯥꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ. ꯑꯩꯁꯦ ꯑꯅꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯦꯛꯇ ꯏꯁꯥ ꯁꯣꯛꯊꯕ, ꯈꯔ ꯇꯣꯏꯅ ꯅꯥꯒꯟꯕ ꯇꯧꯏ. ꯑꯗꯣ ꯏꯅꯝꯃ, ꯑꯩꯅ ꯑꯍꯟꯒꯤꯅꯤ ꯍꯥꯏꯅ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛ ꯈꯔꯁꯨ ꯄꯨꯔꯛꯂꯤ. ꯁꯦ ꯏꯅꯝꯃ, ꯃꯁꯤ ꯂꯧꯁꯤꯜꯂꯨ. ꯇꯨꯡ ꯇꯥꯕ ꯄꯨꯟꯁꯤꯗ ꯅꯥꯗ ꯌꯦꯛꯇꯅ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯕꯤꯌꯨ. ꯑꯗꯣ ꯏꯅꯝꯃ, ꯇꯥꯃꯣꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯍꯥꯟꯕꯁꯨ ꯐꯪꯕ ꯑꯣꯏꯖꯔꯣ. ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ. ꯇꯥꯃꯣ ꯏꯅꯝꯃ, ꯅꯣꯡꯃ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯃꯇꯥꯡ ꯆꯥꯕꯗ ꯂꯥꯛꯆꯒꯦ. ꯉꯁꯤꯒꯤꯗꯤ ꯅꯆꯟꯁꯨ ꯍꯟꯈ꯭ꯔꯒꯦ." ꯇꯣꯟꯕꯅ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯕꯨ ꯊꯤꯔꯨꯒꯗꯕ꯭ꯔꯥ? ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯎꯅꯔꯒ ꯍꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯅꯅꯝꯃꯒ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ. ꯑꯩ ꯑꯍꯟ ꯈꯔ ꯎꯅꯔꯨꯒꯦ. ꯑꯗꯨꯒ ꯄꯥꯔꯤ ꯍꯥꯏꯔꯤꯕ ꯑꯍꯟꯗꯨ ꯈꯪꯂꯝꯕꯗꯤ ꯅꯪꯒꯤ ꯄꯥꯎꯁꯦ ꯃꯉꯣꯟꯗ ꯇꯝꯕꯁꯨ ꯌꯥꯏꯗꯅ. ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯕꯨꯡꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯨ ꯌꯥꯔꯦꯗꯅ. ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ?" ꯇꯣꯟꯊꯣꯏ ꯏꯇꯣꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ "ꯇꯥꯃꯣ, ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ. ꯑꯩꯒꯤ ꯍꯣꯠꯅꯕꯤꯕꯗ ꯏꯅꯝꯃꯒ ꯇꯥꯃꯣꯒꯁꯨ ꯋꯥꯔꯅꯤ. ꯃꯇꯝꯁꯤꯁꯨ ꯍꯣꯔꯦꯟ ꯑꯩꯅ ꯌꯨꯝ ꯍꯟꯈꯤꯕꯗ ꯃꯝꯂꯅꯤ. ꯂꯝꯅꯁꯨ ꯁꯥꯡꯕꯅꯤꯅ ꯅꯍꯥꯟꯒꯤ ꯆꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯒꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯤꯟꯕꯤꯌꯨ." ꯅꯤꯂꯤꯅ "ꯏꯕꯦꯝꯃ, ꯑꯗꯨꯕꯨꯗꯤ ꯊꯤꯟꯕꯤꯒꯦ. ꯅꯪꯕꯨ ꯏꯔꯦꯟꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯒ
ꯅꯣꯏ ꯅꯕꯨꯡꯁꯤꯗ ꯅꯪꯒꯤ ꯁꯛꯇꯣ ꯊꯤꯍꯜꯂꯒ ꯎꯅꯔꯒ ꯍꯟꯈꯤꯕꯗꯨꯅ ꯐꯔꯣꯏꯗ꯭ꯔꯣ? ꯇꯣꯟꯊꯣꯏ ꯅꯤꯂꯤꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯒ ꯏꯅꯝꯃ ꯅꯣꯡꯃ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ, ꯑꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ. ꯏꯇꯣꯟꯕ ꯅꯤꯂꯤ ꯇꯣꯟꯊꯣꯏꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯥꯏꯔꯒ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯊꯤꯜꯂꯒꯦ. ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯟꯊꯣꯏꯗ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯡꯒꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯁꯨꯃꯥꯡ ꯐꯥꯎꯕ ꯊꯣꯛꯃꯤꯟꯅꯔꯛꯏ. ꯏꯇꯣꯟꯕꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯅꯤꯂꯤꯒ ꯇꯣꯟꯊꯣꯏꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯇꯨꯡ ꯊꯥꯡꯗꯨꯅ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯏ. ꯏꯇꯣꯟꯕꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯂꯦꯞꯂꯒ ꯅꯣꯏꯕꯨ ꯂꯥꯛꯑꯣꯅꯦ, ꯏꯕꯦꯝꯃꯁꯦ ꯍꯥꯟꯕ ꯊꯦꯡꯈꯤꯅꯤ, ꯃꯥꯅ ꯍꯪꯒꯗꯧꯔꯤꯕ ꯂꯝꯁꯦ ꯂꯥꯞꯄꯤꯅꯤ ꯅꯣꯏꯕꯣ. ꯇꯣꯟꯊꯣꯏꯒ ꯅꯤꯂꯤꯒꯁꯨ ꯄ꯭ꯔꯞ ꯊꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ. ꯑꯁꯨꯝ ꯂꯥꯛꯄꯅꯁꯨ ꯐꯅꯌꯥꯝ ꯁꯥꯡꯅꯗꯤ ꯏꯇꯣꯟꯕꯒ ꯅꯤꯂꯤꯒ ꯇꯣꯟꯊꯣꯏꯕꯨ ꯊꯤꯜꯂꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯄꯗ ꯂꯝꯍꯥꯡ ꯑꯣꯏꯕ ꯃꯄꯥ ꯑꯃ ꯌꯧꯁꯤꯜꯂꯛꯏ. ꯏꯇꯣꯟꯕꯅ ꯇꯣꯟꯊꯣꯏꯗ ꯏꯕꯦꯝꯃ, ꯅꯪꯕꯨ ꯃꯁꯤꯗꯒꯤ ꯍꯟꯈꯤꯕꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯉꯁꯤꯒꯤꯗꯤ ꯅꯅꯝꯃꯅꯁꯨ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯁꯤꯒꯤꯗꯤ ꯂꯦꯛꯈ꯭ꯔꯣ, ꯍꯌꯦꯡ ꯍꯟꯈ꯭ꯔꯣ, ꯅꯪꯅ ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯕꯒ ꯅꯊꯟ ꯍꯟꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯇꯣꯟꯊꯣꯏꯅ ꯌꯥꯕ ꯀꯧ ꯂꯩꯇꯦ, ꯃꯥ ꯑꯗꯨꯝ ꯌꯥꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯗꯨꯝ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ. ꯏꯇꯣꯟꯕꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯐꯔꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯥꯏꯔꯒ ꯁꯨꯝ ꯂꯥꯛꯏ. ꯆꯤꯡꯌꯥ ꯑꯣꯏꯕ ꯃꯄꯥ ꯑꯃꯁꯨ ꯌꯧꯁꯤꯜꯂꯛꯏ. ꯃꯐꯝꯁꯤꯗ ꯇꯣꯟꯊꯣꯏꯅ ꯃꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ, ꯏꯅꯝꯃꯒ ꯇꯥꯃꯣꯒꯁꯨ ꯍꯟꯕꯤꯔꯣ ꯍꯥꯏꯔꯝꯃꯤ. ꯏꯇꯣꯟꯕ ꯅꯤꯂꯤ ꯇꯣꯟꯊꯣꯏꯅ ꯃꯊꯟꯅ ꯁꯨꯝ ꯍꯟꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩ. ꯇꯣꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤꯒ ꯈꯔ ꯂꯥꯞꯅꯔꯦ. ꯃꯇꯝ ꯑꯁꯤꯗ ꯇꯣꯟꯊꯣꯏꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ. ꯏꯇꯣꯟꯕ ꯅꯤꯂꯤꯅ ꯂꯦꯞꯂꯒ ꯌꯦꯡꯂꯤꯕꯗꯨ ꯎꯔꯝꯃꯤ. ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯒ ꯆꯠꯈꯤ. ꯏꯇꯣꯟꯕꯅ ꯏꯕꯦꯝꯃꯁꯤꯁꯨ ꯐꯅꯌꯥꯝ ꯁꯥꯡꯅ ꯍꯟꯈ꯭ꯔꯦ, ꯑꯩꯈꯣꯏꯅꯁꯨ ꯍꯟꯅꯕ ꯇꯧꯔꯁꯤ. ꯅꯤꯂꯤꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯥꯏ ꯂꯩꯊꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ. ꯈꯔ ꯁꯨꯝ ꯂꯥꯛꯄꯒ ꯈꯣꯡꯀꯥꯞ ꯈꯔ ꯊꯥꯡꯂꯛꯄꯒ ꯅꯤꯂꯤꯅ ꯇꯨꯡ ꯍꯟꯗꯨꯅ ꯊꯣꯛꯂꯛꯄꯗ ꯇꯣꯟꯊꯣꯏꯗꯤ ꯂꯩꯔꯝꯗ꯭ꯔꯦ. ꯃꯇꯝ ꯑꯁꯤꯗ ꯅꯤꯂꯤꯅ ꯉꯛꯅ ꯏꯇꯣꯟꯕꯗ, ꯇꯥꯃꯣ ꯁꯣꯝꯗ ꯑꯝꯇ, ꯏꯄꯥ ꯄꯥꯈꯠꯅ. ꯏꯇꯣꯟꯕꯅ ꯀꯗꯧꯔꯒꯦ ꯅꯪꯕꯨ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯅꯤꯂꯤꯅ ꯌꯦꯡꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯉꯤ. ꯅꯤꯂꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯇꯣꯟꯊꯣꯏꯗꯨꯕꯨ ꯈꯔ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ, ꯀꯩꯅꯣ ꯊꯣꯛꯊꯨꯅꯕꯨ ꯆꯠꯈ꯭ꯔꯦꯗ, ꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕ꯭ꯔꯥꯅꯦ? ꯑꯩꯈꯣꯏꯁꯨ ꯄꯪꯁꯥꯡ ꯁꯥꯡꯅ ꯂꯥꯛꯄꯁꯨ ꯅꯠꯇ꯭ꯔꯤ, ꯃꯥꯁꯨ ꯈꯖꯤꯛꯇꯅꯤ ꯆꯠꯈ꯭ꯔꯤꯕ ꯍꯥꯏꯕꯕꯨ. ꯅꯤꯂꯤ, ꯅꯪꯅ ꯍꯦꯛ ꯌꯦꯡꯂꯨꯕꯒ ꯑꯗꯨꯝ ꯂꯩꯔꯝꯗ꯭ꯔꯕꯣ? ꯍꯣꯏ, ꯂꯩꯔꯝꯗ꯭ꯔꯦ, ꯑꯩꯗꯤ ꯅꯨꯡꯁꯥꯕꯨ ꯊꯤꯔꯤꯕꯅꯤ, ꯑꯩꯈꯣꯏꯅ ꯃꯥꯏ ꯂꯩꯊꯣꯛꯄꯒ ꯍꯜꯂꯛꯏꯁꯦ ꯍꯧꯖꯤꯛꯇ ꯉꯥꯏꯔꯤ, ꯐꯠꯇꯕꯅꯒ ꯐꯥꯕꯤꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯋꯥꯈꯜꯕꯨ ꯖꯥꯠ ꯈꯜꯂꯛꯏ. ꯇꯥꯃꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯌꯦꯡꯉꯨꯁꯤꯔꯣ? ꯃꯥꯅ ꯍꯟꯈ꯭ꯔꯤꯕ ꯃꯄꯥꯁꯦ ꯆꯤꯡꯌꯥꯒ ꯑꯣꯏꯕꯒ ꯌꯥꯝꯅꯁꯨ ꯁꯨꯛꯄꯅꯦ, ꯑꯩꯗꯤ ꯏꯁꯥꯁꯦ ꯇꯥꯛꯐꯝ ꯑꯃꯕꯨ ꯈꯪꯗꯦ, ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯍꯜꯂꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯃꯥꯅ ꯇꯧꯔꯤꯕ. ꯏꯇꯣꯟꯕ ꯀꯩꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯕ ꯃꯈꯩ ꯈꯪꯖꯗꯗꯨꯅ ꯂꯩꯔꯒ ꯍꯥꯏꯔꯛꯏ. ꯉꯥꯏꯈꯣ ꯅꯤꯂꯤ, ꯅꯪ ꯃꯐꯝꯁꯤꯗ ꯉꯥꯛꯇ ꯂꯩꯔꯝꯃꯨ, ꯑꯩ ꯌꯦꯡꯂꯨꯒꯦ. ꯅꯤꯂꯤꯅ ꯏꯊꯟꯇ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏꯅꯣ? ꯏꯇꯣꯟꯕ ꯀꯨꯏꯔꯣꯏ, ꯁꯠ ꯊꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯊꯨꯅ, ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯗꯨꯅ ꯆꯠꯈꯤ. ꯅꯤꯂꯤ ꯂꯦꯞꯇꯨꯅ ꯏꯇꯣꯟꯕꯒꯤ ꯃꯥꯏꯀꯩꯂꯣꯝꯗ ꯌꯦꯡꯂꯤ.